ꯃꯊꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯅꯥꯃꯤꯀꯥ, ꯋꯥꯔꯤ ꯃꯃꯤꯡꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯁꯨꯡ ꯃꯥꯂꯤꯒꯤ ꯃꯆꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯂꯤꯔꯕ ꯀꯨꯏꯔꯕ ꯃꯇꯝ ꯑꯃ ꯂꯥꯌꯥꯝꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯍꯤꯡꯖꯕ ꯉꯝꯍꯧꯔꯅꯤ ꯈꯟꯗꯨꯅ ꯂꯥꯌꯥꯝꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗ ꯁꯤꯟꯅꯔꯝꯂꯒ ꯂꯩꯔꯝꯂꯦꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯂꯩꯕꯥꯛ ꯈꯥꯏꯗꯣꯛꯅꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯈꯟꯗꯨꯅ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯉꯥꯛꯁꯦꯟꯗꯨꯅ ꯄꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯀꯣꯜꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯁꯪꯂꯤꯕ ꯃꯥꯂꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯁꯥꯟꯅꯗꯨꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅꯤꯁꯤ ꯆꯍꯤꯁꯨ ꯂꯣꯡꯒꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯅꯗꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ, ꯂꯥꯏꯔꯤꯛ ꯄꯥꯕ ꯄꯨꯟꯅ ꯍꯦꯛ ꯇꯧꯃꯤꯟꯅꯩ꯫ ꯆꯥꯕꯁꯨ ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯕꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯃꯥꯂꯤ ꯑꯗꯨꯒꯤ ꯃꯆꯥꯗꯨꯒ ꯑꯗꯨꯝꯅ ꯂꯨꯅ ꯂꯣꯏꯅ ꯇꯤꯟꯅꯕꯗꯨ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯇꯤꯟꯅꯅꯤꯡꯕ, ꯂꯣꯏꯅꯅꯤꯡꯕ, ꯃꯃꯥꯟꯅꯕ ꯑꯇꯩ ꯀꯅꯥꯁꯨ ꯇꯤꯟꯅꯧ ꯂꯣꯏꯅꯧ ꯍꯥꯏꯕ ꯌꯥꯗꯕꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯩꯀꯣꯜꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯥꯂꯤꯒꯤ ꯃꯆꯥꯗꯨ ꯂꯝꯖꯦꯟ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ, ꯀꯅꯥꯅ ꯉꯝꯃꯤ ꯌꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯖꯦꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯧꯅꯕ ꯆꯦꯜꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯍꯥꯟꯅ ꯌꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯌꯥ, ꯑꯩꯅ ꯍꯦꯜꯂꯤ, ꯑꯩꯅ ꯀꯥꯔꯦ, ꯅꯪꯗꯤ ꯄꯣꯔꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨꯒꯤ ꯂꯩꯃꯥꯏꯗꯨꯗ ꯌꯦꯡꯂꯒ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯑꯦ ꯔꯥꯖꯀꯨꯃꯥꯔ, ꯂꯩꯃꯥꯏꯗ ꯇꯥꯔꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯁꯅꯥꯒꯤ ꯎꯆꯦꯛ ꯃꯇꯨ ꯅꯠꯇ꯭ꯔꯣ?" ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯂꯩꯃꯥꯏꯗ ꯌꯦꯡꯂꯛꯏ꯫ ꯎꯔꯦ, ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯐꯖꯔꯕ ꯎꯆꯦꯛ ꯃꯇꯨ ꯑꯃ꯫ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯐꯖꯔꯕ ꯎꯆꯦꯛ ꯃꯇꯨ ꯑꯗꯨ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯕꯨ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯑꯣꯏꯔꯖꯥꯠꯂꯣ?" ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯥꯏꯔꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯎꯆꯦꯛ ꯃꯇꯨꯗ ꯂꯧꯔꯒ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯌꯥꯝꯅ ꯐꯖꯩ, ꯑꯩꯒꯤ ꯑꯣꯏꯔꯅꯤ"꯫ ꯃꯥꯂꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯎꯆꯦꯛ ꯃꯇꯨ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯑꯃꯨꯛ ꯃꯨꯜꯂꯒ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ, ꯑꯩꯒꯤꯅꯤ, ꯑꯩꯅ ꯍꯥꯟꯅ ꯎꯕꯅꯤ"꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯃꯨꯜꯂꯒ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ, ꯅꯪꯒ ꯑꯩꯒ ꯂꯝꯖꯦꯟ ꯑꯩꯅ ꯊꯣꯏꯕꯅꯤ, ꯃꯐꯝꯁꯤꯗ ꯊꯨꯡꯕ ꯑꯩꯅ ꯍꯥꯜꯂꯤ, ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯒꯅꯤ"꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯎꯆꯦꯛ ꯃꯇꯨ ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯔꯩ ꯇꯧꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯈꯠꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯁꯨꯝ ꯑꯔꯥꯟ ꯀꯔꯤꯁꯨ ꯊꯤꯗꯅ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅ ꯇꯤꯟꯅꯍꯟꯅꯤꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯀꯩꯗꯧꯔꯦ?" ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯄꯗꯨꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯂꯝꯖꯦꯟ ꯇꯥꯟꯅꯗꯨꯅ ꯆꯦꯜꯂꯛꯄ ꯃꯐꯝꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯐꯖꯔꯕ ꯎꯆꯦꯛ ꯃꯇꯨ ꯑꯗꯨ ꯊꯦꯡꯅꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯆꯦꯛ ꯃꯇꯨ ꯑꯗꯨ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯃꯨꯟꯅꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅ ꯎꯆꯦꯛ ꯃꯇꯨ ꯑꯁꯤ ꯅꯪꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯎꯆꯦꯛ ꯃꯇꯨ ꯑꯁꯦ ꯀꯔꯝꯕ ꯎꯆꯦꯛꯀꯤ ꯃꯇꯨꯅꯣ ꯍꯥꯏꯕꯗꯣ ꯅꯪꯅ ꯈꯨꯗꯝ ꯆꯥꯡꯗꯝꯒ ꯂꯣꯏꯅꯅ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯎꯆꯦꯛ ꯃꯇꯨ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ"꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯎꯆꯦꯛ ꯃꯇꯨ ꯑꯁꯤꯒꯤꯗꯃꯛ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ?
ꯑꯗꯨꯝꯅ ꯇꯧꯕꯤꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯎꯆꯦꯛ ꯃꯇꯨꯁꯤ ꯄꯥꯝꯖꯗ꯭ꯔꯦ. ꯑꯩꯒꯤ ꯏꯇꯥꯎꯗ ꯄꯤꯖꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯎꯆꯦꯛ ꯃꯇꯨ ꯑꯗꯨ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯄꯤꯔꯛꯏ. ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ. ꯏꯇꯥꯎ, ꯃꯁꯦ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯑꯗꯨꯕꯨ ꯎꯆꯦꯛ ꯃꯇꯨ ꯑꯁꯤꯗꯤ ꯑꯩꯍꯥꯛꯅ ꯇꯁꯦꯡꯅ ꯍꯥꯟꯅ ꯎꯖꯕꯅꯤ. ꯏꯅꯤꯡꯊꯧꯅ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩ ꯎꯆꯦꯛ ꯃꯇꯨ ꯑꯁꯤꯒꯤ ꯎꯆꯦꯛ ꯑꯗꯣ ꯁꯣꯏꯗꯅ ꯊꯤꯔꯒ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯤꯟꯅꯖꯒꯦ. ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯃꯥꯁꯨ ꯎꯆꯦꯛ ꯑꯗꯨ ꯊꯤꯕ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯥꯕꯨ ꯈꯥꯝꯕ ꯊꯤꯡꯕ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯅꯤꯡꯊꯧ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯩꯀꯣꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯂꯩꯁꯨ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯎꯆꯦꯛ ꯃꯇꯨ ꯑꯗꯨ ꯇꯥꯔꯝꯂꯤꯕꯅꯤꯅ ꯎꯆꯦꯛ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯃꯤꯟꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ. ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯇꯥꯎ, ꯀꯣꯅꯨꯡ ꯑꯁꯤꯗꯗꯤ ꯎꯆꯦꯛ ꯑꯗꯨ ꯐꯪꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯊꯣꯛꯇꯨꯅ ꯊꯤꯔꯨꯔꯒꯦ. ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ. ꯅꯠꯇꯦ ꯏꯇꯥꯎ, ꯊꯤꯔꯨꯔꯅꯨ, ꯇꯣꯛꯑꯁꯤ. ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ. ꯅꯠꯇꯦ ꯏꯇꯥꯎ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯊꯧꯑꯣꯏꯗꯕ ꯐꯠꯇꯦ. ꯑꯩ ꯁꯣꯏꯗꯅ ꯎꯆꯦꯛ ꯑꯗꯣ ꯐꯪꯅꯕ ꯊꯤꯒꯅꯤ. ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯑꯩꯁꯨ ꯂꯥꯛꯀꯅꯤ. ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯂꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯐꯥꯊꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯠꯇꯦ ꯏꯇꯥꯎ, ꯏꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯊꯣꯛꯀꯅꯤ. ꯃꯗꯨ ꯇꯧꯒꯅꯨ. ꯑꯩꯁꯨ ꯅꯨꯄꯥ ꯃꯆꯥꯅꯤ. ꯑꯩꯅ ꯉꯝꯅꯕ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ. ꯅꯪ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯣ. ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯥꯃꯟꯗ꯭ꯔꯕꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ. ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯀꯣꯟꯅꯗꯨꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯏ. ꯃꯊꯟꯇ ꯃꯁꯤꯅ ꯁꯣꯟꯖꯩ. ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯆꯥꯎꯈ꯭ꯔꯕ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯅ ꯃꯔꯤ ꯃꯈꯣꯡ ꯁꯨꯝꯇ ꯈꯪꯗꯕ ꯎꯆꯦꯛ ꯃꯇꯨ ꯑꯗꯨꯒꯤ ꯎꯆꯦꯛ ꯑꯗꯣ ꯀꯔꯝꯅ ꯀꯗꯥꯏꯗ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯣ? ꯐꯔꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯂꯅꯤ. ꯅꯨꯄꯥ ꯃꯆꯥꯅꯤ, ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ. ꯎꯃꯪ ꯑꯗꯨꯗ ꯈꯔ ꯁꯨꯝ ꯆꯪꯂꯛꯄꯒꯗꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯏ. ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯆꯠꯂꯤꯕꯗꯨ ꯀꯥꯏꯗꯅꯣ? ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯏꯪꯉ ꯉꯛꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯀꯅꯥꯅ ꯂꯥꯎꯔꯛꯂꯤꯕꯅꯣ ꯈꯟꯗꯨꯅ ꯃꯀꯣꯛꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯑꯗꯨꯅ ꯊꯤꯔꯤꯉꯩ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯂꯝꯍꯨꯏ ꯑꯃ ꯊꯣꯔꯛꯂꯝꯃꯤ. ꯂꯝꯍꯨꯏ ꯑꯗꯨ ꯎꯕꯗ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯥꯈꯠꯅ ꯃꯇꯨꯡꯂꯣꯝꯗ ꯈꯣꯡꯐꯝ ꯑꯃ ꯑꯅꯤ ꯍꯜꯂꯤ. ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯤꯒꯅꯨ ꯅꯨꯄꯥ ꯃꯆꯥ, ꯑꯩꯍꯥꯛ ꯃꯤꯔꯣꯜ ꯈꯪꯕ ꯂꯝꯍꯨꯏꯅꯤ. ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯝꯍꯨꯏ ꯑꯗꯨꯗ ꯌꯦꯡꯂꯒ ꯀꯔꯤ ꯍꯥꯏꯕ? ꯃꯤꯔꯣꯜ ꯉꯥꯡꯕ ꯂꯝꯍꯨꯏ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯂꯝꯍꯨꯏ ꯑꯗꯨꯅ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ. ꯃꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ. ꯍꯥꯏꯌꯨ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯅꯊꯟꯇ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ? ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯁꯛ ꯃꯃꯤꯡ ꯃꯔꯤꯛ ꯆꯨꯝꯅ ꯂꯝꯍꯨꯏ ꯑꯗꯨꯗ ꯇꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯁꯥꯟꯅꯕ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯁꯅꯥꯒꯤ ꯎꯆꯦꯛ ꯃꯇꯨ ꯑꯗꯨꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯟꯅꯔꯛꯄ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯄ ꯑꯗꯨꯗꯒꯤ ꯃꯥꯅ ꯈꯟꯐꯝ ꯈꯪꯗꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ. ꯂꯝꯍꯨꯏ ꯑꯗꯨ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯗꯨꯒꯤ ꯎꯆꯦꯛ ꯃꯇꯨ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ. ꯑꯩ ꯃꯗꯨꯒꯤ ꯎꯆꯦꯛ ꯑꯗꯣ ꯈꯪꯉꯤ. ꯌꯦꯟꯒꯤ ꯃꯇꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯎꯆꯦꯛ ꯃꯇꯨ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯗ ꯈꯪꯂꯝꯗꯕꯗꯨ ꯈꯔꯗꯤ ꯈꯪꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯍꯪꯖꯔꯛꯏ.
ꯑꯁꯦꯡꯕꯔꯣ? ꯑꯩꯒꯤ ꯐꯝꯗ ꯃꯗꯨꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯎꯆꯦꯛ ꯃꯇꯨꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯈꯔ ꯆꯠꯂꯒ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯁꯅꯥꯒꯤ ꯃꯇꯨ ꯄꯥꯟꯕ ꯌꯦꯟꯕꯤ 6 ꯂꯩꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯐꯔꯦ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯦꯟꯕꯤ ꯑꯗꯨ ꯑꯃ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯁꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯑꯃꯗꯤ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯨꯔꯥ ꯑꯗꯨ ꯇꯝꯅ ꯆꯤꯡꯄꯥꯠ, ꯇꯨꯔꯦꯜ, ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯌꯥꯝꯅ ꯆꯥꯎꯕ, ꯌꯥꯝꯅ ꯐꯖꯕ, ꯁꯅꯥ ꯉꯥꯛꯇꯅ ꯁꯥꯕ ꯐꯖꯔꯕ ꯐꯨꯔꯥ ꯑꯃ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯤꯔꯣꯜ ꯉꯥꯡꯕ ꯂꯝꯍꯨꯏꯗꯨ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯐꯨꯔꯥ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯊꯣꯡꯖꯥꯎ ꯑꯗꯨ ꯇꯞꯅ ꯅꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯡ ꯃꯄꯥꯟꯗ ꯀꯔꯤꯁꯨ ꯂꯣꯟꯗꯅ ꯑꯗꯨꯃꯛ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯝꯍꯨꯏꯗꯨ ꯐꯨꯔꯥ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕ, ꯁꯅꯥ ꯃꯆꯨ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕ ꯐꯨꯔꯥ ꯑꯃꯅꯤ꯫ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯗ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕ ꯐꯨꯔꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯝꯍꯨꯏꯗꯨ ꯑꯁꯨꯝ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯑꯗꯣꯝꯗ ꯀꯥ ꯑꯃ ꯁꯅꯥ ꯃꯆꯨꯒꯤ ꯌꯦꯟꯕꯤ 6 ꯃꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯝꯍꯨꯏ ꯌꯦꯟꯕꯤ 6 ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯎꯆꯦꯛ ꯃꯇꯨꯗꯣ ꯃꯁꯤꯒꯤ ꯌꯨꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯌꯦꯟꯕꯤ 6 ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯀꯔꯝꯕ ꯌꯦꯟꯕꯤꯒꯤ ꯃꯇꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯉꯥꯏꯍꯥꯛ ꯂꯝꯍꯨꯏ ꯑꯗꯨ ꯌꯦꯟꯕꯤꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯌꯦꯟꯕꯤ ꯑꯃ ꯃꯁꯛ ꯇꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯌꯦꯟꯕꯤ ꯑꯁꯤꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯥꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯌꯥꯎꯔꯤꯕ ꯑꯁꯥꯡ ꯃꯇꯨꯁꯤꯡ ꯑꯁꯦ ꯑꯣꯏꯔꯣꯝ ꯊꯪꯕ ꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯦ꯫ ꯃꯁꯤ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯝꯍꯨꯏ ꯑꯗꯨ ꯌꯦꯟꯕꯤ ꯑꯗꯨ ꯃꯁꯛ ꯈꯪꯂꯕꯗ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯑꯆꯧꯕ ꯑꯍꯥꯡꯕ ꯀꯥ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯧꯔꯛꯏ, ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯤꯕꯒꯦ? ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ, ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯑꯁꯨꯝꯅ ꯀꯧꯕꯗꯨꯗ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯀꯥꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯊꯣꯔꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯀꯔꯤ ꯍꯪꯕꯤꯒꯗꯕꯅꯣ? ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯆꯦ, ꯑꯩꯍꯥꯛ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯤꯔꯣꯟ ꯊꯣꯛꯄ ꯂꯝꯍꯨꯏꯅꯤ꯫ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯈꯪꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯁꯅꯥꯒꯤ ꯌꯦꯟꯕꯤ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ, ꯑꯁꯦꯡꯕꯃꯛꯅꯤ, ꯑꯩꯅ ꯑꯁꯤꯒꯤ ꯌꯦꯟꯕꯤ ꯑꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯕꯤꯔꯤꯕꯅꯣ? ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯗꯣ ꯍꯤꯡꯆꯥꯕ ꯈꯨꯠꯄꯨꯝꯕꯅ ꯐꯥꯕꯤꯈ꯭ꯔꯦ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯕꯗ ꯃꯥꯕꯨ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯗꯨꯅ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯀꯟꯗꯨꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯍꯌꯦꯡ ꯃꯈꯣꯏꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯒ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯨꯒ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯡꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯗꯣ ꯊꯃꯣꯏ ꯁꯦꯡꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯨꯄꯥ ꯃꯆꯥꯗꯣ ꯐꯨꯔꯥ ꯑꯁꯤꯗ ꯁꯅꯥꯒꯤ ꯎꯆꯦꯛ ꯃꯇꯨꯗꯨꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯌꯦꯟꯕꯤ ꯑꯁꯤꯕꯨ
ꯊꯤꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, "ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ꯭ꯔꯣ?" ꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯂꯕꯗꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗꯤ ꯇꯥꯏꯕꯪꯁꯤꯡꯕ ꯃꯄꯨꯅ ꯁꯣꯏꯐꯗꯅ ꯏꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ." ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯕ ꯂꯨꯍꯣꯡꯗꯕ ꯀꯔꯤꯁꯨ ꯈꯟꯖꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯑꯩꯅ ꯉꯝꯂꯕꯗꯤ ꯀꯟꯕꯗꯤ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯃꯇꯝ ꯀꯔꯝꯅ ꯀꯟꯒꯅꯤ ꯍꯥꯏꯕꯗꯤ ꯃꯔꯤ ꯃꯈꯣꯡꯗꯤ ꯑꯩ ꯀꯔꯤꯝꯇ ꯈꯪꯖꯗꯦ." ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅꯕꯨ ꯑꯗꯨ ꯌꯧꯅ ꯈꯜꯂꯕꯗꯤ ꯑꯩ ꯅꯪꯒꯤ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯇꯥꯛꯀꯦ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ." ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯥꯈꯠꯅ, "ꯑꯗꯣ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯣ ꯃꯤ ꯐꯥꯕ ꯄꯨꯟꯕ ꯈꯛꯇꯔꯥ? ꯃꯤꯗꯤ ꯍꯥꯠꯇꯕ꯭ꯔꯥ?" ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯝꯍꯨꯏꯗꯨꯅ ꯅꯣꯛꯂꯒ, "ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯝꯍꯨꯏꯗꯨ ꯅꯨꯄꯤꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯗꯨꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯨꯔꯥ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯣꯟꯅ ꯆꯤꯡꯕ ꯖꯟꯇ꯭ꯔ ꯀꯌꯥ ꯈꯣꯡꯗꯨꯅ ꯑꯆꯧꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯝꯍꯨꯏꯗꯨ ꯐꯨꯔꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯍꯣꯕ ꯑꯃꯗꯒꯤ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯥ ꯑꯆꯧꯕ ꯑꯃꯒꯤ ꯃꯌꯥꯏꯗ ꯃꯩꯖꯥꯎ ꯍꯧꯗꯨꯅ ꯑꯋꯥꯡꯕ ꯐꯝꯕꯥꯜ ꯑꯃꯗ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯟꯁꯤꯟꯅ ꯐꯝꯍꯜꯂꯒ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯐꯝꯂꯤꯕ ꯐꯝꯕꯥꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯃꯤꯠꯇꯒꯤ ꯍꯦꯟꯅ ꯂꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯁꯛ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯉꯥꯜꯂꯝꯃꯤ꯫ ꯊꯋꯥꯟꯃꯤꯆꯥꯛ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯉꯥꯜꯅ ꯀꯥ ꯑꯗꯨꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯅꯥꯎꯕꯤꯃꯨꯛꯇꯪ ꯆꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯃꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯃꯤꯠꯀꯤ ꯃꯆꯜꯅꯨꯄꯤꯃ, ꯑꯩꯈꯣꯏꯒ ꯖꯒꯣꯏ ꯁꯥꯁꯤꯗꯅ." ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯅꯨꯃꯤꯠꯀꯤ ꯃꯆꯜꯅꯨꯄꯤ ꯑꯃꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩ ꯅꯈꯣꯏꯒ ꯖꯒꯣꯏ ꯁꯥꯕ ꯄꯥꯝꯗꯦ." ꯇꯥꯟꯖꯥꯗꯨꯗ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯖꯒꯣꯏ ꯁꯥꯃꯤꯟꯅꯖꯒꯦ, ꯑꯩꯕꯨ ꯃꯥꯅ ꯐꯝꯂꯤꯕ ꯐꯝꯕꯥꯜ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯥꯡꯒꯠꯄꯤꯌꯨ." ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯍꯔꯥꯎꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯃꯤꯠꯀꯤ ꯃꯆꯜꯅꯨꯄꯤ ꯑꯃꯅ ꯐꯝꯂꯤꯕ ꯐꯝꯕꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯝꯃꯤ꯫ ꯐꯝꯕꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯧꯔꯕꯗ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯆꯜꯅꯨꯄꯤ ꯑꯃꯗꯨꯗ ꯍꯥꯏꯔꯛꯏ, "ꯑꯩꯒ ꯖꯒꯣꯏ ꯑꯃꯨꯛꯇ ꯁꯥꯃꯤꯟꯅꯁꯤ." ꯅꯨꯃꯤꯠꯀꯤ ꯃꯆꯜꯅꯨꯄꯤ ꯑꯃꯗꯨꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯟꯅꯅ ꯈꯪꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯀꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠꯀꯤ ꯃꯆꯜꯅꯨꯄꯤ ꯑꯃꯗꯨ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯀꯤ ꯃꯆꯜꯅꯨꯄꯤ ꯑꯃꯗꯨꯅ ꯖꯒꯣꯏ ꯁꯥꯕꯗꯨ ꯌꯥꯔꯕꯗꯨꯗ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯅꯨꯃꯤꯠꯀꯤ ꯃꯆꯜꯅꯨꯄꯤ ꯑꯃꯗꯨ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯋꯥꯏ ꯇꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯀꯣꯏꯕꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯩꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯨꯠꯊꯠꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯆꯜꯅꯨꯄꯤ ꯑꯃꯒꯤ ꯂꯥꯏꯕꯛꯇ ꯉꯥꯜꯂꯤꯕ ꯃꯉꯥꯜꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯝꯕ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯅꯨꯃꯤꯠꯀꯤ ꯃꯆꯜꯅꯨꯄꯤ ꯑꯃ ꯂꯝꯍꯨꯏ ꯃꯈꯣꯏ ꯑꯍꯨꯝ ꯁꯅꯥ ꯃꯆꯨꯒꯤ ꯐꯨꯔꯥꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯂꯥꯛꯂꯕꯗꯨ ꯎꯕꯗ ꯃꯆꯦ ꯂꯩꯁꯥꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯀꯟꯕꯤꯔꯛꯄ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯋꯥꯕꯨ ꯅꯪꯅ ꯋꯥ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯄ꯫ ꯑꯁꯤꯗꯒꯤ ꯍꯧꯅ
Chahi 10ꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯅꯤꯅ ꯃꯄꯨꯡ 4 ꯐꯥꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯅ ꯅꯪꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯂꯧꯕ ꯂꯥꯛꯀꯅꯤ. ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯅꯍꯥꯛ ꯉꯥꯏꯔꯣꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯃꯥꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯁꯅꯥꯒꯤ ꯌꯦꯟꯕꯤ ꯑꯗꯨꯁꯨ ꯄꯤꯕꯤꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯃꯆꯜꯕꯦꯝ ꯑꯃꯗꯤ ꯃꯆꯦ ꯂꯩꯁꯥꯕꯤꯗꯨꯅ ꯄꯤꯕꯤꯔꯛꯄ ꯁꯅꯥꯒꯤ ꯌꯦꯟꯕꯤ ꯑꯗꯨ ꯂꯧꯔꯛꯂꯒ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ, ꯃꯥꯕꯨ ꯂꯝꯖꯤꯡꯕꯤꯔꯛꯂꯤꯕ ꯂꯝꯍꯨꯏ ꯑꯃꯗꯤ ꯅꯨꯃꯤꯠꯀꯤ ꯃꯆꯜꯕꯦꯝ ꯑꯃꯗꯤ ꯃꯆꯦ ꯂꯩꯁꯥꯕꯤꯗꯨꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯂꯩꯕꯥꯛ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯍꯜꯂꯛꯂꯤ. ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯒꯤ ꯃꯐꯝꯗ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯑꯃꯗꯤ ꯅꯨꯃꯤꯠꯀꯤ ꯃꯆꯜꯕꯦꯝꯅ ꯍꯌꯦꯡ ꯆꯥꯎꯕ ꯃꯄꯨꯡ 4 ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ. ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯩꯒꯤ ꯏꯆꯥꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯑꯗꯨꯛ ꯈꯦꯟꯅꯕ ꯁꯔꯒꯒ ꯄꯥꯇꯥꯜꯒꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯅꯪꯅ ꯑꯗꯨꯛ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯅꯨꯃꯤꯠꯀꯤ ꯃꯆꯜꯕꯦꯝꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ, ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯒꯗꯕꯅꯤ. ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯒ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯍꯟꯒꯅꯤ. ꯂꯨꯍꯣꯡꯕꯗꯣ ꯑꯩꯅ ꯊꯨꯒꯥꯏꯒꯅꯤ. ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯤ. ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠꯀꯤ ꯃꯆꯜꯅꯨꯄꯤꯅ ꯍꯥꯏꯔꯝꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯤ. ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯦꯡꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯩꯀꯣꯜꯗ ꯂꯤꯔꯨꯝ ꯀꯥꯞꯄ ꯇꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯔꯛꯂꯤ. ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯅꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯃꯤꯠꯁꯤꯡꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯇꯤꯌꯥꯗ ꯐꯖꯔꯕ ꯋꯥꯡ ꯆꯥꯎꯔꯕ ꯁꯒꯣꯜ ꯒꯥꯔꯤꯅꯆꯤꯡꯕ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯀꯌꯥꯅ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯂꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯤ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯇꯣꯡꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯅꯨꯄꯤ ꯑꯗꯨ ꯃꯔꯥꯏꯕꯛꯇꯁꯨ ꯊꯋꯥꯟꯃꯤꯆꯥꯛ ꯃꯥꯟꯕ ꯃꯁꯛ ꯑꯃꯁꯨ ꯅꯞꯄꯤ. ꯃꯗꯨ ꯎꯕꯗ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯃꯆꯜꯕꯦꯝꯅꯤ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠꯀꯤ ꯃꯆꯜꯕꯦꯝ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ, ꯃꯍꯥꯛꯄꯨ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯔꯛꯈꯤꯕꯗꯨꯅꯤ ꯍꯥꯏꯕ? ꯅꯨꯃꯤꯠꯀꯤ ꯃꯆꯜꯕꯦꯝ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯥꯅꯤ, ꯑꯩꯍꯥꯛꯄꯨ ꯃꯥꯅ ꯀꯟꯕꯤꯔꯛꯄꯅꯤ. ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯔꯩ ꯌꯦꯠꯂꯒꯦ ꯊꯨꯒꯥꯏꯔꯒꯦ ꯈꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯕ, ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛꯅꯤ. ꯑꯩ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯊꯥꯖꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯗꯦ. ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅꯕ ꯈꯨꯗꯝ ꯆꯥꯡꯗꯝꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯀꯗꯕꯅꯤ. ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯁꯥ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯈꯨꯗꯝ ꯆꯥꯡꯗꯝꯅꯣ? ꯅꯨꯃꯤꯠꯀꯤ ꯃꯆꯜꯕꯦꯝ ꯑꯗꯨꯅꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯧꯖꯤꯛꯇ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯃꯆꯜꯕꯦꯝꯅꯤ ꯍꯥꯏꯕ ꯎꯠꯅꯕ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯅꯥ ꯃꯁꯤꯡ ꯄꯥꯝꯕꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯍꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯌꯥꯟꯊꯠꯀꯗꯕꯅꯤ. ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯍꯤꯡꯗ ꯑꯃꯨꯛ ꯂꯣꯏꯅ ꯍꯥꯟꯅꯒꯨꯝ ꯍꯧꯍꯟ ꯄꯥꯜꯍꯟꯒꯗꯕꯅꯤ. ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯔꯤꯕ ꯄꯥꯠ ꯇꯨꯔꯦꯜ ꯄꯨꯈ꯭ꯔꯤꯅꯆꯤꯡꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯑꯃꯨꯛ ꯀꯪꯍꯟꯒꯗꯕꯅꯤ. ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯍꯤꯡꯗ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯂꯣꯏꯅ ꯏꯁꯤꯡ ꯌꯥꯎꯍꯟꯒꯗꯕꯅꯤ. ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯃꯩꯁꯥꯅ ꯂꯣꯏꯅ ꯍꯥꯠꯀꯗꯕꯅꯤ. ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯍꯤꯡꯍꯟꯒꯗꯕꯅꯤ. ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨꯗ
ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯄꯨꯛꯆꯦꯜ ꯄꯤꯛꯄ? ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯑꯃꯨꯛ ꯅꯧꯅ ꯍꯥꯟꯅꯒꯨꯝ ꯍꯟꯖꯤꯟꯅꯅꯕ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯕꯨ ꯍꯥꯏꯗ꯭ꯔꯣ? ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯁꯛ ꯑꯃ, ꯅꯪꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯑꯣꯡꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯥꯍꯥ, ꯅꯪꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯂꯧꯕ ꯂꯥꯛꯆꯔꯤꯕ ꯃꯍꯥꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯅꯤ, ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯕꯅꯤ꯫ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪꯅ ꯃꯥꯕꯨ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ ꯌꯦꯡꯂꯁꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯗꯨꯛ ꯇꯝꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯅꯤꯡꯊꯧꯅꯣ ꯅꯪꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯍꯥꯛ ꯇꯥꯛꯅꯕ ꯁꯤꯟꯕꯁꯤꯕꯣ? ꯅꯤꯡꯊꯧꯗꯨ ꯀꯔꯦꯝꯅꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯍꯟꯖꯤꯜꯂꯛꯅꯕ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩꯕꯨ ꯍꯥꯏꯗꯕ꯭ꯔꯣ? ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤꯅ ꯌꯥꯟꯊꯠꯄ ꯃꯇꯝꯗ ꯃꯈꯣꯏꯗ ꯐꯪꯒꯗꯕ ꯆꯩꯅꯥ, ꯏꯁꯤꯡ ꯆꯤꯡꯒꯟꯕ ꯃꯇꯝꯗ ꯏꯁꯤꯡꯗ ꯍꯤꯡꯖꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯀꯌꯥꯅ ꯈꯥꯡꯉꯝꯗꯕ ꯆꯩꯅꯥ, ꯑꯗꯨꯒ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯐꯪꯒꯗꯕ ꯃꯩꯁꯥꯛ, ꯀꯔꯤꯁꯨ ꯈꯪꯗꯕ ꯅꯤꯡꯊꯧ, ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯨ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯣꯅꯨꯡ ꯑꯁꯤ ꯂꯩꯔꯤꯕ ꯎꯒꯤ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯟꯈꯩ ꯊꯨꯒꯥꯏꯕ ꯑꯣꯏꯔꯣ, ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤꯁꯨ ꯃꯩꯅ ꯆꯥꯛꯄ ꯑꯣꯏꯔꯣ, ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤ ꯂꯩꯔꯤꯕ ꯎꯆꯦꯛꯀꯤ ꯃꯤꯇꯝ ꯄꯨꯝꯅꯃꯛ ꯑꯍꯤꯡꯕ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯎꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯊꯟꯇ ꯂꯣꯏꯅ ꯌꯥꯟꯈꯩ ꯊꯨꯒꯥꯏꯕ ꯍꯧꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯄ ꯍꯧꯔꯛꯂꯦ, ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯑꯍꯤꯡꯕ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯦ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯦꯞꯅꯕ, ꯃꯄꯥꯏꯕꯨꯡꯒꯤ ꯑꯔꯥꯟꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯅꯕ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯨꯗ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯦꯞꯍꯟꯅꯕ ꯃꯥꯒꯤ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯌꯥꯖꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯃꯨꯛꯇ ꯂꯦꯞꯍꯟꯕꯤꯌꯨ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯔꯨꯕꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯨ ꯃꯥꯒꯤ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯅꯤꯡꯊꯤꯖꯅ ꯍꯟꯖꯤꯟꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯨꯅ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫